Tamphana Haujiktani Aigi Piji Sida Chen Kraki do not Tamlambado Yauram Drebasi As Kong could say sang the thing took Laga Cup to the Nairima Ebo Tibong Sara Hendra Nagadra IDP Labani Miku Karatani Kanakiba Ado Yamna Kanagi Sunati Maninga Sida Yendi Maka Nikatang Heki Sanglubani Emagidi Ebungo Komai Nangi Hamtakta Ima ID Polang Sari Mahut Huledako Tasiluba Komziluba Sit Nahakta Loineli Tokri Asi Hairaga Tamphasna Ado Hikna Kapi Sakum Aduda Mapuroi Basu Nantana Kaina Kri Masanipa Amakaktangi Poi Mamina Komai Kawi Naushinabada First Dari Komai Matamasigi in Kalakpa Yak Lauba Nipa Masamani Naushinabadagi Jinjak Sukamlaba Tampha Masila do the Soli Mi Kwai Masa Poknaribasi Somaina Torum Gadra Asigo Maisa Poka di Kamlabadi Taibang Powdringita Hatuk Lamana Pai Nong Makangdi Mana Sangluba Mafung Kudimaksi Makut Sanglambagi Paisa Lamdri Mobile Mankri Upu Faklamli Kaya Kayano Aina Migi Maral Singliba Matabu Parak Labadi Haiduna Moi Pabung Nasa se Warullah Ay Laknabangamdri Lekai Miam Sigi Miwata Bangamdri Ngarang ine Tabalaina Aibu Miyam Tinba Mafumaduda Hayakibado Tabalaina O Tamphasna Tampha Nasanupado Haujikangi Pokai bi Haibra Adu Yam the Taureko Miniam Hainei A Sagaini Haiduna Paninguna Haibani A Guli Sabanasado Warau Matam Layingaida A Nang Nasani Nuksidana Emagidi Ebungo Haido Laikai Asidadi Nasanupasi Aki Bagi Masak Oire A Nangi Nasanupaduna Ubada Angang Amata Mapantokri Mana Amata Hutri Sana Yandre Kidana Nasanupado Angang Churanthaba O Labani Wahi Aduda Bada Tampha Ado Kayada Ikai Kiba Tampha Adu Ningsing Lubada Tabalagi Wahi Sing Ado Kapning Bafawi Matanta Wahang Kaya Amasohangi Isa Tantani Haiduna Tonani Yoglakpagi Mahira Ainingasi Panglibasi Mapa ama oibasingna masabu nauk chawhanbagira tawningbada tawhanbagira mahiraba aina phangibasi ai isana haiba yaduna te lakhibagira kupak ngasi phawba sehet launa thakidabagira ai ngasi uriba isagi saklonsi ai ni sabu manghalibra warak haudabagi natra maramasibu karino aina khandoisibo Emagidi Ebungo khomai nahak thakte imadi loire haidre loire Aduna Tamphasna Adu Imungda Layingaida Asa Adu Hobe Makuta Mobile Amapairaga Sensila E Asa Adu Sor Tabet Holi Asana Idomsa Nang Dakumaigi Wari Amatarabra Facebook ta viral Satise Tamphana Kainuni Haisibo Aidi Khangdi Kari Warino Kamaito Buno Asana Nupi Amaga Nataisada Bumongda Wari Sabagi Leibak Pungjau Tilibasi Facebook ta Pungsai Sairi viral kana Satise Asi Hairaga Mobile Adu Yenghali Facebook ta upload Taurakpa viral Satpa video Adu Yenghali Masa Nupa Aduna Chingya Amada Nupi Masa Amaga Tawada Tusung Laba Wahi Wata Kaya Ama Sizinariba Ado Asana Hairi Itomsa Aikhoida Khomaisi Kharadanati Yamne Hilmalabani Magisi Nupi Angangbu Hantana Yengba Manba Ama Yauri Mayamni Irakliba Kaminsing Asi As Aidi Paba Ngamdri Karamba Waraktaba Masa Masuno Mapa Amadubu Karambano Tamphana Asa Yari Makhatarano Idomsa Taba Hibangamdri Asana Aisu Nupini Idomsa Ibung Asina Asumna Taurabadi Aikhoibusu Kanana Usit Pidoino Aibusu Miyamna viral Satpagi Masanupi Dimalay Nabungdo viral Satpado Lehaubra Laknarakpada Kuntonglana Satpangamdri Tamphana Asa Idomsa Kari Hagadabano Kangdri Ai Nabungo Soidan Waraki Asasu Wa Makataramdana Chatkri Tamphasna Lamyai Aduda Makong Sangneting Toktuna Kafauri Numit Kharani Haukri New Year Numitni Ayuk Aduda Sakumda Leiba Chapu Uyan Kolik Mayam Ado Khomaina Somanglomda Sakhairi Khomaina Lupa Lising Anipiga Hebra Piro Hebro Sakumse Thugaiba Tabani Sakumangda Loina Manga Hebatai Kangniba
imanabasingna somda aibu sakmai turelda picnic chattoigi ngaiduna leiramlani asidana aina lupa lising ani gi ngaiduna leiri tamphana saningai phau leite phiji asida lupa tara khak kisilisi leiri kaidigi paisa noibungo khomaina e lupa tara ga hai gandhi yekpa nganglei nabudo hairaga leitragana kanadagi no puruso ai imanaba mayangi mamangda chokpo hairo imagi se tamphana o gandhi yekpado kanadagi no pudoise corona gi ha ka lawnaraba ya phau kanadraba matamasida imagi bungo kanasu sen puge haibada pirak loi khomaina kaidi corona no imana pusila ise a corona ga picnic mari amata leinadi ima tamphana sahi hawwa numiti yum asida leiraga leitaba aikhoidi ima isa khak saksara ama hawba hawtaba puna saminaraga nungaina leiminabado phatra nangi namanaba singadudi adum nungtigi pulladi nangbu yum asida nungtigi saksaba yaukhrabane imagi bungo khomaina imagi saktudi angang oiringaidigi chaduna lakli samandana peli kangthoi ironbado imanabana maruni aidi khomaigi wadu tabada tampha adu kappi mamana masa ado se leite hairabada sauduna chatkhri khomai magi thokpa ama taurage haiduna khomai ado thongal lomda thokri tampha adu kapna sumangda sairiba sing ado loiselli numit adu asumak haujinkri numidangi matam oirakli faniyamna thengli masanupa halak mandraba aduda tampha ado tumthaba yaramdi ye thangma mit ado yamna songami karibu thoklagaba khalli thonga lomda hui khongbusu tai ikhang khangawdana thonga lomdagi gari ama thaujilakpagi makhol ama tarai thong hangduktuna yenglubada police khara laami haujingmak rims hospital da chataba yaroi hairaklammi kaidobo yawrabono yamna pakhatlammi fi hongboi hongdaboi yumthangnabi jamuna ado hauduna chatli hospital da yawbaga trolley mathak aduda fi angawbana kupsilaga thamba asiba hakchang ado police na haiduktuna yenghalli tamphana imagi bungo khomai imadi mangjaredana asi hairaga tampha ado kaplambadagi wanthakri sekmai turelda picnic chatkhiba khomai ado nisagi langda thubana nung amada makok yaisilaga aroibe yehep tankhri taibang pan thadokri picnic aduda makhoiga punminaba mamanaba ani amadi isingda irak nakhibana haujiksu asiba haksang ado thiba khangdri case adugi ai onani hairakliba ado tamphasna na khalli sahi hawbagi harau tayamba isa poksabagi mahira numit kharani hawkhri khomai mathau mangamsu loinamak loisinkhri masagi photo adu yenglaga asumna hairai tamphasna na imagi famdadi nangse imagi bungoni laikai asidana Churanthaba oirabasu imagi bungo laikai gidi Churanthaba mathang muki mapoktadi afaba masa ama oina puuko laibak thibi aigi siom nungasida taujing hairo palakpa isaadi handak mapok asigidi ima isa kainaredo imagi bungo nungsiba wari asi ariba sahina loikhiba anauba sahina lakpa sida yumfam oijetuna karigumba message khara pijaningtuna mayangi mafamda wari masa asi khudol tamjabani wari asida yauriba characters amadi thokliba thaudok asi karigumba amata mari leinajadi aibagi bapna sagatsaba wari masa amakhakni 2021 anau sahina lakpa matamda channel asigi subscriber amadi listener pumnamakta yaifa mangol pijari ana ayak yauda punsi nungsangna leiba oibiyu amasung mirialgi mingsel channel asina mayangi mafamda matam koina sangna miyamgi seba asi ana ayak yauda fangba oijagi yai fari